Sawambung relief camp taliba Gawal Tabigi IDP sing yum da sangjarage haina mayum tamna lakpada security force ka mukna bathokre. Amasung masagi mayum da sangjarage haibada athingba piriba karigino haina IDP sing na laingak ta hanglakri. Kurumzari Pm-Istv News to Taram Noksari Pau Sandona Pizari Sawambung relief camp taliba Gwaltabi khulgi IDP sing yum da sangjarage haina mayum tamna lakpada lambi da state amasung central force sing na thingna ba honabada mukna ba thokre hidam sida paudam ama logisi Thamol je kai be moi moi ja thok da ni khanga moi apoi ni jai chu ba ya be tar bai le chen jai hom je ko se thamol je kai be de ko je lai ri se apoi ni yum da jagan bi hai be de jai hom chu re ko chak jaga be de jagan bi noi ne ki da ma na sa ba te yao da bra chi da tau ri je noi ne ki yao da ba ne tu na ni ये खने ले वो मखम से yang की कई खेल लगी आवाम में कितंग संख्या लगा ले वो मखम जो है yang को भी कोई गोवाल्ता भी खुंजासी न सोमु रिलीक के अंदर ले वो खुंजासी में मरो ने लाइफ सिंह कोई गोवाल्ता भी खुंजासी न कोई संगाई फेस्टिवल पंखो को यार बनी ना मखम से युम ना हंजन करके है ना मुझे एक को भी संख्या पूरी में खरो अमोन हो सकती है कोई yang kopi ki awang sel yoksel lagi ada sudah koy yang kopi ki police station है बाहर ये देखिए कोई गांव का भी सिंह इधर वाली मैं आंजे भी वो अभी कम न लापने तो संख्या फोर्स स्टेट फोर्स ने अरे मफम मस्जिद yang अन्न नाक तना लग रहे मफम मस्जिद की कोई जी या नाक में मांग ले या मुकाफ है मखाता ना कई ठोक के हम कुन नहीं Gwalta bi changjara ije koi ngasi pia lenga kina free movement oire na lauk kibo kuire adugi mathakta koi changai festival je free movement oire na changai festival pangthok pire koi IDP gai na changai festival je pangthok pigino free movement oire ngai da changai festival pangthok pigino haibdo yadab dagi nam da pangtwe adoi taragati koi free movement oire haibani na koi khun Gwalta bi je koi changjara ge Gwalta bi ja koi chahi ahum chure yengbo pangjarak ta ba koi changaga yengjaru ke ana koi protect che koi tawjarak pane ado koi police की चिली नाउ जिंगी का कोई अंडरस्टैंडिंग का वारी छाना जरा का कोई इरांग अमत याउ दबिदा कोई ग्वाल्ता भी पुलिस स्टेशन ले रीजे छिबोक के कोई चंगजरा के कोई छोलो कान खरा लाउरा चंगजरा के ना हाइबने अदो छिबोक चंगजर लागा छिगी उकू लेइबो छिदगी मोइना थचल लगा तैयार गैस कापा हो रे अदु की पेन दबजे कोई जी याम कन्ना इमा इबेन मयाम दे पेन दना मंगनरी अदो अखोइना पामजरी दि फ्री मूवमेंट ओइरे न लाउथोक किबा कुइरा मने प्यार लेंगा किना अदुगा अखोइना युमदा चंगजरा के हाइरा कांदा चंगहंद्री जी करी मरम गिनो si shanti leibagi mamira Manipur ji shanti leire haibagi mamira hojik tawriba phibam je si akoi ki pya lenga kina yam atuba matamda si ki pakhum pibiyo IDP sing ki pen da baje si ning bethongan biyo akoi yum da hanjalan biyo haiba wahi ke thamjage koi lan chi li je sahi ahum chure ba adu ngachi bogi manung si akoi ki yum jam tang yang jage chang jage haiba de adu kana mata ne de akoi ki sengo akoi ki sa jingjil oi ni sai chu akoi ai ja ti je Sigi saya nak ini polisi asik lokang ba, aduh kasi orang kata tara tinggal tada, loy ni mak tinggal kau jadi canggih ada, aiki yum jadi canggih apa jadi sekali kita aku ikut anda begini, yum canggih ke, saya hum curi apa ni, ya tadi aku sudah IDP memang dah hatok pira apa, aku lagi ke, aku ni jadi ke apa ni aku jangan biar apa ni, jangan tere, aduh di sih bukan zaman mana sih le. Irang laksin aba honabada angang oiriba protesters sing da tamthina phu sebagi thawong sathakibagi mayokda Manipur Commission for Protection of Child Rights MCPCR na security force amasung administration da urgent advisory issue tawkre haidi MCPCR gi chairperson Kaisam Pradeep Kumar na thadorokpa cherol mana handak
Pukhauda thokiba irangda security force ki maikaidagi sahi nauriba angangsingda lathi charge tawduna asogapan nanghankiba haksangi maru oiba mafam kayada assault tawkhiba amasung tear gas kapagi thodukta sahi nauriba nupi kaya wanthakibagi thoduk adu commissionna hakchina lowi Juvenile Justice Act lisangani taramanga amasung UN Convention of the Rights of the Child UNCRC gi matungina angangsingna violence athabagi thawong sing tawdanaba khanghalli chahi nauriba angangsingna peaceful oiba mawongda makoi aningba apamba sing adu fongdoksanabagi right lei makoi sing aduna miyam tilingai matamda makal amatagi ka henba thawong chatharoidabani amasung makoi bu ngakpi senbigadabani lamdam sida tangdu laita daba phibam ama mayok naringai cherak asida makoi bu anti act activity oina lawroidabani hairi Numinini Sathagadaba Taret Suba Manipur State Level Kiwi Fruits Festival Senapati District ki Oinam Hill Village da Hokre. Hodopagi Thoramda Horticulture and Soil Conservation ki Commissioner Thai Thuilung Pamai, Horticulture and Soil Conservation ki Joint Director Kupaurel Koireng, Senapati District ki Conservator of Forest S.R. Marsan Anal, Tribal Indian Chambers of Commerce and Industry TICCI Manipur Sector ki President and Benjamin Yauna atai maruiba miyoi sing sarukya ki Thoramduda Senapati Producers Organization of Organic Kiwi Fruit ki President P.N. Helena Senapati District ki leibak lehau si kiwi thabada chanaba mafam ama oiri masigi khudong chaba si mafam sigi lomi singna lawsi haiki Senapati District ki Thingba Khunau Thingba Khulen Oinam Hill Purul Koide Liai Tunjoi Tungam Lakhamai Chawanamai Songsong Pudunamai Kalinamai Makhan chingba mafam singda kiwi paksana thaduna lamdam sigi miyam gi senthok lambi oibata natana district asi Manipur gi oina kiwi gi capital oiraknandabagi khudong chabasu lei handak pangthok liba festival asi lamdam sigi kiwi thariba lomi singbu pukning thogatnanaba pangthokpani haiki Thoramatuda Tribal Indian Chamber of Commerce and Industry TICCI Manipur Chapter gi President N Benjamin na State Laingakna Popi Madi Ganja Thabagi Mayok the Sangsilakliba Khongthang Sibu Mai Pakhan Nanaba Lamdam Sigi Kiwi Thariba Lomi Singda Ahenba Miteng Changbiba Mathau Tari Haiki Commissioner Thai Thuilung Pamaina Organization Asina Kiwi Thariba Farmer Producer Company Singda Mating Pangsinduna District Asi Kiwi Thabada Mangjil Thaba District Ma Oihansi Ukrul District na Avocado Thabada Maming Satpagum Senapati District Su Kiwi Thaduna Kiwi gi capital Oinaba Honasi Haiki Indian Tribal Chambers of Commerce and Industry would like to emphasize and request the state government of Manipur to kindly encourage the farmers to plant more kiwi plants in the hill areas and persimmon because we have been going through our lives in cultivating marijuana and poppy, and to replace that, this is the only plant that can help the farmers as an alternative cash crops to support their livelihood. Therefore, I request the government of Manipur and the Tribal Ministry of India to kindly help us, the farmers of kiwi cultivation and persimmon cultivation in our area. Sahitya Thopanglup Satholup Imphal amadi Punga Heritage Silong anina punna sinduna satharakliba Imphal Literature Festival lisingani kunmangada South Africa, Thailand, Assam, Tripura amadi Kolkata dagi aibi mapanna sarukyaduna satharakiba adu ngasi loisilagani ngarang nini sanba numita Kebulamjau National Park Loktak Part Thanga Karangda satuna mafam dugi akoiba sing yengsinkibaga loinana SC Hostel Thanga Wangma High School da hangba relief camp ta sangduna camp atugi IDP singda lupa lising taramathoi tengbang baga loinana IDP singi pukning thogatki khongsat aduda sarugyaki ba Tripura gi Manipuri loan gi aiba Langoljam Biramangolna malemda angakpagi masak oiriba thumhi sendaba Loktak Pat si leitrabadi Manipur laikangla oikhigani Loktak kan baibasi Manipur miyam gi thodang oifam thui haiki Magna Makata Arduna Imphal Literature Festival Lisingani Kunmangada Tripura dagi miyoi marina sarukyari handaki festival asada Assam, Kolkata, Angola, South Africa, Thailand amadi Manipur gi aibi singa unaba phangba si yamna nungaiba phawi haiki Tongan ba loan singi aibi sing unaba sina aikoi gi loan literature amadi culture actions tawnabada hena khumang chawshin bangamgani May 3 lisingani kulhumdoi dagi Hojik fauba relief camp sing the labor IDP singi awaba saruk yari athubada
IDP sing asi mayum da hanjal hananaba lengak na thorang lokhat piu haiki Sathauloop ki secretary mayang lambam utamna Imphal Literature Festival lising ani kun manga asi miyam gi matenga loina na pangthokpani Sathauloop ki advisor wodiba Sahitya Academy awardee Sarchan Thiamna lamdam sigi tampaki lamda leiriba IDP singa mapandagi lakpa delegate singa haktheng na unaduna makoina wariba amadi thengnariba khudong sadaba sing paudam taraga malem gi miyam da khanghanna bahona basina festival sigi maruiba pandamni Mapan gi aiba aibi sing kauduna lamdam sigi aiba aibi singa unaduna Sahitya gi masak asi malem gi miyam da yohana na ba masung khanghan na ba hona ba sisu festival sigi pandam amani haiki Imphal Literature Festival gi nini sabru numisira khoina kaibulam jauksi da laisi akhana na kitribi am tang ba sangai se khoi yeng lakpani adu len mai leiri phibam akhoi mapan gi writer mayam pur laisi akhoi gi kari tori komai the film yeng lakpana khoi IDP sing akhoi unagani mapan writer mayam da kauruga huji ga akhoi gi wari sanan ba interaction sigi khoi maru oi biti akhoi nu ji thengnari mayam du gi problem nungai ba awa mayam thengna madu mayam du Manipur gi bohe thenu men mapang writer men khangna ma pungina khoi ge ngasi si lakpani Hauzik paugi maraksida break amatang lominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itungda mohana taram noksari makha tarakpa pau pizari Kumbi Kendra ge MLA S Prem Chandra gi meeting makhada Kumbi Kendra da nong yuba yum amata lehendaba haiba campaign sigi makhada Kumbi Kendra gi manung da leiba khara hena khudong chadaba imung kaya da leptana yum kupnaba jinga pirakpagi makha satharak poina ngasisu Wangu Gram Panchayat ki manung chanba ward number 12 Wangu Halup Thongkhong dagi amom Amarjit amadi amom koibagi imung anida yum kupnaba jinga khusinabagi thoram pangthokre Ward number 12 ki member amadi MLA ki development committee Wangu gi thomi kaya yauna beneficiaries singda jinga khusinaba du gi damakta beneficiaries singi maikai dagi MLA bu thagapa phongdokhi ai saksang yadadana leibasida Prem Chandra na tingi mateng pibirakpase ayam harawi matungda suma aphabata oisanu haina thagasari yade haibisida akoi tamona nungsibiduna tingi mateng tabusi tamobom ko na thagatsari Chinga makha maisnam laikai da leiba maisnam mandopta numit ni sathagadaba free diabetes detection camp amadi mit yengbagi thoramama pangthokre sayon amadi Lions Club of Imphal International 322D na sinduna pangthokpa camp aduda pung 10 makhai adwai fawbada mioi chamagi mathakta fasting test tawki matung tarakpada PP gi test amuk makha tana sathakigani hari Free Eye Camp adu ki matang da Sayon Club ki President Maisnam Budhana Camp asida Center of Medical and Self-Representative Unit amadi Medical Representative and Sales Association of Manipur haiba kangbu asinasu camp asida chawna mateng pangli diabetes haibasi mioi bada nabu nakrabadi adumak loina raga leiragadabani ngasigi result asi khangdoklaga hayeng nungthil pung ama taba matamda endocrinologist Dr. S. Ranbir na makha taba kari laying sathagadage haibadu haigani haiki Diabetes habisi malim gi oina yamna chawba singnaba mani masi control tawba natana hahanbadi ngamdri hoju fawdi hidak puthoktri haiba tare masi gi diabetes asida khara abnormal oramba kangbu dudi further treatment tawnagidamakta khoina consultant doctor koi Salam Ranbir haiba ma koi specialist ni mahak chu hayeng tarik 13 asida laktara mafam ase phamgani naraba kambu singdira kari tawbu yabage haibadu maga kumna tana jagani matung tana khoina liver function test gumba serum creatinine gumba sumba test sing khoi pangthok jagani akhoina asigi facilities asida mateng pangbiri ba CRU amasung MS Ram amasung Lion Club of Imphal makhoi hombo khoi haningai letana thagachai tungdeso khoi
ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯃꯈꯣꯏꯗꯒꯤꯁꯨ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯇꯩ ꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯒꯅꯤ Lions Club of Kanchipur Greater Madi Churachandpur Medical College Imphal Campus ka puna khusamnaduna multidisciplinary health camp ke me lekai da leiba khongnang khong community hall da pangthokre thoramduga mari leinana Lions Club of Kanchipur Greater gi President TS Bhumeshwarna November 13 da World Diabetes Day gi makha satharak poina camp se pangthokpani India gi oina diabetes na bamioi manga gi manungda amadi awafam da tari leina asi matam sana layeng horabadi hakchang fana leiba ngami maramaduna camp asi pangthokpaga loinana diabetes awareness amasung detection pangthokpani masida natana eye medicine gynecology surgery gi sulayeng bagi khudong chabasing piri haiki masida chida koigi prajasingda awareness people lona diabetes detection and eye gi adi gynecology gi gyne gi adi medicine gi jipunna koi tawjabni international ki lion process koigi nipan khamlai nipan simongda uji koigi diabetes ka meet ka sia koi masi masida yawwa Haukiba November 5 dagi tara fauba Chennai gi Tamil Nadu da pangthokiba Chennai Tamil Nadu da pangthokiba kulumdoi suba Asian Master Athletic Championship ta saruk yaruba medalist sing opagi thoram singjamai waikhom laikai da leiba S Thambal Sharma gi yum da pangthokre National Sports University gi VC Dr Syam Sundar Rat DIG Administration Headquarters Sorokhaibam Gautam Youth Affairs and Sports ki Director Dr Mayangbam Bhato National Sports Academy ki retired Principal Sangthem Bhato amasung Visiting Faculty Member NSU Dr Konthauzam Kosana Maiteina maruoiba President Member singona saruk yaki Thoromaduga mari leinana Youth Affairs and Sports ki Director Dr Mayangbam Bhato na lamdam sida leiriba tungi sanaroi singi khallaga association singna ani thopagi thabaga si tokpiraga amata oina punsinanaba honabiu kurumlabasu kurumjagi haina fongdokhi mang makhatana department ki maikaidagi master athlete singi piba yabasing association ani thoktuna wakhalon manadaba leibana piba ngamdre amata oina punsinduna tungi sanaroi sing kanminasi haiki Young picture contingent size of the participate more than 80%. Nearly 90% of the contingent to podium level your medal pool is very proud moment for the whole of the state. After I know parliament tax, the thing is Pazamo in Manipuri, and when I'm soft to any other moment they set those again. President of the Karam among the Queen of Patin Pamung of the Gay had to honor and the mount, when American honor the sea. However, tell you about some of my young thing can tell you something you. Often the International Federation of Muay Thai IFMA gi meeting makhada United Muay Thai Association India UMAI na sinduna Pink City Jaipur Rajasthan da pangthokiba OSM seminar da Manipur gi mioi tarani thoi OSM graduate Khan grading amadi international certified RNJ course da mai pakre Thailand dagi IFMA gi grandmaster ohumnadu singduna saruk yaruba mai paklaba singbu All Manipur Muay Thai lovers and players organization Amalpo na sinduna all in one Muay Thai gym da felicitation program ama pangthoktuna mai paklaba sanaroi musung oza singbu taramna okre program adu da Amalpo gi president Dr NG Bijoy former BC Manipur University amadi former director RIMS musung Vice President Grandmaster Loitongbam Thoibana mitunglen oiki Muay Thai haiba masana asibu hongba kaya purakliba sanaroi singdasu thagapa phungdokhi Hauzik loisilakpada maruiba pau amuka hana pizari Sombung relief camp leiba Gwaltabi gi IDP sing yum da sangjarage haina mayum tamna lakpada security force ka muknaba thokre Masagi mayum da sangjarage haibada athingba piriba karigino haina IDP singna lengak ta hanglakli Uzu pawbagi wenadi matang sida ISTV news loisunjari mideng tabiriba punamakpu amka hana kurumjari